Akespan Imphal, Wahengbam Washington na pau pajari, ahanbada maruiba pau. Malemgi AIDS laina dagi ngakthok panumit World AIDS Day gi palan thoram ngasi paksan na pangthoknari. Nagalanda numit tarani chathagadaba Hornbill Festival ngasi dagi hauragani. Odisha de chathariba All India Director General amasung Inspector General of Police ki mifam gi ngasi aroiba numitasu Pradhan Mantri yaugani amasung America gi Rashtrapati oina khallaba Donald Trump na भारतगी हौखिबा कास पटेलबु फेडरल ब्यूरो ऑफ इन्वेस्टिगेशन की मकोक कोइना हापख्रे मालेमगी एड्स लैनादगी ngakthokpa numit World AIDS Day gi palan thoram ngasi paksana pangthoknari kumsi chahi gi palan thoram asigi themdi Take the Right Path My Health My Right haibasini केंद्र की हकसेल अमसुंग याइफयुंबाल मंत्री जेपी नड्डा नुमित असिगी पालन थोरम ngasi मध्य प्रदेश की इंदौर दा हुदोकनी एड्स की मतंगदा मियाम निंगथिना खंगनबा अमदी लिसिंगनी कुंट्रा फावबदा HIV एड्स मपुंगफान मुथतनबा अचुंबा माइकैदा थबक पाइखतनबगी पांडमदा नुमित असिगी पालन थोरम पांगथोकपनी मणिपुर दसु नुमित असिगी पालन थोरम कृपा सोसाइटी सासो कोन MMP+ अदुम अमसुंग केयर फाउंडेशन पुनः सिंधुना मणिपुर ड्रामेटिक यूनियन की हॉलदा ngasi nungthil pangthokani thauram asiga mari lainana candle light memorial program amasu kangla gate numidang wairam pangthokani thauram asida max ki project director su saruk yagani border security force BSF linkhat khibagi humpu suba raising day gi thauram ngasi pangthokli numidasiga mari lainana pradhan mantri narendra modi na yaipa paujel piri Social media da thagatpa paujelda Sri Modi na hai BSF na kathokpa thauna amadi thoidok hendokpa thokdang galoinana ngak senbagi thabak chathari makhoina thauna phana ngak senbadagi leibak asina asoyangam yaudana leibangamli Mukhyamantri Nongthombam Biren nasu numit asiga mari lainana BSF ki jawan singi maphamda yaipa paujel piri NSCN-IM amasung ZUFJ gi khulai paiba kangbu singni haina chingnaba miyoi singi marakta ngasi ayuk none jila gi longsai part 1 da nungmai kapna khre aikhoi gi none paumina hai khunja singna phongdorpa matungina ngasi nongmai jing numit ki morning service hek loiraba matungda nongmai kapna bagi thokdok adu thokhibani akoppa pau ngairi Nagaland mapung phaba raija oikhibagi humphuni thoisuba palan thoram ngasi pangthokli Raija thaki oiba thoram Kohima gi Nagaland Civil Secretariat Plaza da pangthokani Lising machamapal humpu humdoi gi ngasigi numida sida Nagaland asi Bharat ki tara taruk suba mapung phaba raija ma oikhibani Rashtrapati Draupadi Murmu na numida siga mari lainana Nagaland gi miyam da yaipa paujal piri Social media da thagatpa warol da Rashtrapati na hai Nagaland asi umang wamang amasung lamlaki sa uchek singi inak khulaba heritage lairaba raija amani उपराष्ट्रपति जगदीप धनकर अमसुंग प्रधानमंत्री नरेंद्र मोदी नसु नागालैंड की मियामदा नुमित असिगा मरी लैनना याइफा पाउजेल पीरी नागालैंड नुमित तरानी चथगदबा संस्कृति कुमाई हॉर्नबिल फेस्टिवल ngasi हौरगनी हौदोकपगी थौरम रायजगी कोनुंग कोहिमादगी किलोमीटर तरानी थोइ चटलगा लैबा किसामागी नागा हेरिटेज विलेज ता पांगथोकनी सही योइबा फेस्टिवल असिना तोंगान तोंगानबा रायजसिंगी अमदी मालेमगी लम कोइबा मियोइसिंगी पुकनिंग चिंगसिनाबगी अचौबा पाम्बै अमा ओइरी कुमसी सहीगी ओइना फेस्टिवल असिदा वेल्स यूनाइटेड स्टेट्स जापान अमसुंग पेरू याउना मपाल लमदगी लाकपा मियोइ क्या सुसरुक यागनी सिक्किम अमसुंग तेलंगानाबु फेस्टिवल असिगी मपांग ओइना सरुक यारी हौदोकपगी थौरम ngasi nungthil pung 4 da pangthokani thauramduda Rajyapal La Ganesan amasung Mukhyamantri Nephew Rio saruk yagani festival asida malemda sakhangnaraba musician Dr. A.R. Rahman Shu saruk yagani tabiba pawasi Akashvani Imphal dagini Odisha ki Bhubaneswar da numit humni chatharakpa All India Director General amasung Inspector General of Police ki mifam gi ngasi aroiba numitasu Pradhan Mantri Narendra Modi saruk yagani Griha Mantri Amit Shah
National Security Advisor Ajit Doval amasung Kendragi Home Secretary Govind Mohan Chu thawram asida saruk yagani mifam asigi nini chanba numita ngarang Pradhan Mantri na Police amasung Intelligence Agency singi makok thongba official singda security amasung policing ga mari leinaba tongan ba hiramda maki wakhalon amadi mot phongdokhi haukiba sahi taramathoi asida asigumba mifamda chang naina yauduna lakliba Sri Modi na Police ki makok thongba official singda makhoi gi bibak singbu matang basuna ba mongda semgatuna malem gi thakta pukhatna ba taksinduna lakli Maharashtra nauna khalaba Mahayuti Sarkar gi khawrang nangairakliba wasak lobagi thoram tha sigi manga da pangthoklagani wasak lobagi thoram Mumbai gi Azad Maidanda numidang wairam pung manga da pangthokani social media da thagatpa warol da BJP Maharashtra gi President Chandrasekhar Bawalkule na hai Pradhan Mantri Narendra Modi shu wasak lobagi thoram maduda charuk yagani Uttar Pradesh ki Prayagraj da mathang thada pangthokadoriba Mahakumbh Mela gi yenglaga Rajya sigi lambi singi maruaiba infrastructure project singi matangda Kendra gi Mantri Nitin Gadkari amasung Mukhyamantri Yogi Adityanath na kupna khanekre makhoina Raibareli Prayagraj National Highway pakthokhanba mafam marida lane mari gi bypass sengbatpa Prayagraj Inner Ring Road sengbatpana chingba yauna wafam kayagi matang da kupna khanekhi Kumbh Mela asi mathang chahi gi January 16 dagi February 16 phawba pangthokadabani malem gi khwaidagi chawraba dharma gi oiba mela asida jatrik koti nifu humdoi hena tillaba yai haina panari luchingba anina tha asi gi kunmanga phawbada sem saba loisinaba official singdasu pautak pikhi Kendra gi Rail Mantri Aswini Vaishnav na hairi laibak asigi naha singda thabak phanghanabagi pandamda udyog ta darkar lairiba sing asi yenglaga mahi masing tambagi thawong semdoknaba Kendra na akanba mi yang changli Badodarada laibak asigi ihan hanba Logistics University Gati Shakti Vishwavidyalaya gi ani suba convocation da wangang bada mantri na lakliba sahi manga asigi manungda university asi laibak asigi makok thongba university taragi manungda chanba ngamlagani haibagi thajaba phongdokhi maragasida South Central Railway na tongan mafam singda mechanized laundry sing lingkhat khre sarkar gi chero lamana hai handakta special train sing yauna train jam taruki AC coach singi damak taru tananba mompak phidak sing nungti gi oina aduga kambal singna thagi oina sindokpa hawan khrabani America gi Rashtrapati oina khallaba Donald Trump na Bharat gi haukiba Kas Patel bu Federal Bureau of Investigation FBI gi makok oina hapkhre masiga loinana Sri Patel na Mahaki Mantri Mandal da yawba Bharat gi haukiba ani suba America masa oire social media da thagatpa warol da Sri Trump na hai Kas Patel na FBI gi director oiragani mahangna hai Kas asi haithoi singthoiraba ukil ama oibada natana thijin khochin bagi lamda hai singlaba amasung senja thumja gi mayokta leiba America gi miyamda achumba wayal phanghanduna lakliba misak amani Puducherry da nonglei nungsit phenjalna maram oiduna thokhan kiba Isau gi awaba mayok nariba miyoi chama henbabu Senai Garrison Battalion gi lanmi singna asoi angam thokloidaba mafam singda puthokpa ngamkhre Chanabagi pauda Lucknow da chathariba Syed Modi International Badminton Tournament ta Bharat ki makok thongba sanaroi sing PV Sindhu amasung Lakshya Sen final changkhre final match sing ngasi numijung ba matungda sanagani nupi gi singles final da PV Sindhu ga China gi Wu Luo Yuga aduga nupa gi singles final dana Lakshya Sen na Singapore gi Jia Heng Jason te ga thengnagani Mixed doubles ki final dana Dhruva Kapila amasung Tanisha Rasto gi juraga Thailand gi Disapol amasung Chupi Saragi juraga thengnagani aroibada maroiba pau amukhana Malem gi AIDS laina dagi ngakthokpa numit World AIDS Day gi palan thorong ngasi pak sana pangthoknari Nagaland numit tarani chathagadaba Hornbill Festival ngasi dagi hauragani Urisha da chathariba All India Director General amasung Inspector General of Police ki mifam gi ngasi aroiba numita Pradhan Mantri yaugani amasung America gi Rashtrapati oina khallaba Donald Trump na Bharat gi haukiba Kas Patel bu Federal Bureau of Investigation gi makok hapkhre
ꯄꯥꯎ ꯂꯣꯏꯖꯔꯦ